ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯩ ꯇꯝꯖꯒꯦꯀꯣ ꯂꯥꯏꯁꯦꯅ ꯑꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯅꯣꯡ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏ ꯔꯤꯛꯁꯣꯗ ꯀꯧꯈꯤꯕꯗꯣ ꯉꯥꯏꯔꯤꯅꯦ ꯑꯉꯥꯡ ꯑꯅꯤ ꯆꯠ ꯂꯩꯔꯦ ꯕꯣꯕꯣꯏ ꯆꯠꯇꯣꯏꯁꯦ ꯍꯔꯥꯎꯕ꯭ꯔꯥ ꯍꯔꯥꯎꯔꯦ Hello everyone, ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯒꯕꯨꯝꯅ ꯃꯌꯥꯝ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯎꯕꯗ ꯅꯍꯥꯟꯉꯩꯒ ꯃꯥꯟꯅꯗꯦꯅ ꯈꯜꯂꯝꯒꯅꯤ ꯃꯌꯥꯝꯅ ꯑꯩ ꯍꯧꯖꯤꯛ ꯏꯄꯥꯝꯗ ꯂꯥꯛꯏꯌꯦꯕꯀꯣ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯒꯦꯅ ꯂꯥꯛꯑꯦ ꯆꯤꯆꯦ ꯏꯅꯥꯎꯅꯨꯄꯤ ꯃꯣꯏꯕꯅꯤꯅ ꯂꯥꯛꯑ ꯂꯩꯔꯝꯃ ꯆꯠꯈꯔꯦ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯄꯨꯟꯗ꯭ꯔꯦ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯆꯍꯤꯒꯤꯗꯤ ꯄꯨꯜꯂꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯨꯟꯕ ꯁꯪꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯉꯥꯡꯅ ꯑꯦꯛꯖꯥꯝ ꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤꯅ ꯈꯔ ꯇꯨꯝꯅ ꯂꯣꯏꯔꯦꯕ ꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯃꯣꯏꯅ ꯈꯔ ꯀꯨꯏꯅ ꯂꯩꯊꯔꯒ ꯄꯨꯟꯒꯗꯁꯨ ꯑꯩꯈꯣꯏ ꯏꯇꯩꯗꯣ ꯍꯧꯖꯤꯛ ꯇꯦꯖꯄꯨꯔꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯏꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯑꯉꯥꯡꯁꯤꯡꯁꯨ ꯄꯨꯈꯤꯗꯣꯏꯕꯅꯤꯅ ꯃꯣꯏ ꯂꯥꯛꯑꯝꯃꯒ ꯉꯔꯥꯡꯁꯦ ꯍꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯏꯅꯥꯎꯅꯨꯄꯤꯒꯁꯨ ꯎꯅꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯄꯨꯟꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯍꯤꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯄꯨꯟꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯩ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯟꯗꯛꯇꯤ ꯄꯨꯟꯗꯕꯅꯤ ꯋꯥꯈꯜꯁꯦ ꯈꯛꯇꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯔꯅꯤ ꯏꯆꯥꯅꯨꯄꯤ ꯊꯝꯃꯝꯃꯒ ꯑꯩ ꯈꯔꯅꯤ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔ ꯃꯁꯥꯁꯦ ꯈꯔ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯃꯁꯥ ꯈꯔ ꯄꯥꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯁꯥ ꯉꯝꯗꯦꯅ ꯇꯧꯕꯗ ꯏꯆꯦ ꯁꯨꯕ ꯀꯤꯆꯟ ꯍꯧꯖꯤꯛꯅ ꯑꯕꯨꯡꯉꯣꯒꯤ ꯃꯃꯥ ꯍꯥꯏꯅ ꯂꯩꯔꯕꯅꯦ ꯑꯗꯨ ꯆꯤꯆꯦꯗꯨꯅꯒ ꯑꯩꯈꯣꯏꯒꯤ ꯑꯁꯃꯣꯟ ꯁꯦꯠꯇꯒ ꯌꯦꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯤꯆꯦꯗꯨꯅ ꯇꯤꯛꯀꯦꯠꯀ ꯀꯛꯑꯒ ꯃꯇꯦꯡ ꯇꯧꯕꯤꯌꯦ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯥꯁ ꯏꯆꯦꯅꯒ ꯌꯦꯡꯕꯤꯕ ꯍꯥꯏꯗꯤ ꯗꯣꯛꯇꯔꯒꯤ ꯇꯤꯛꯀꯦꯠꯀ ꯂꯧꯕꯤꯕꯗꯣ ꯗꯣꯛꯇꯔ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯤꯛꯀꯦꯠꯀ ꯀꯛꯄ ꯈꯣꯠꯄ ꯇꯧꯕꯤꯕꯗꯣ ꯑꯗꯣ ꯆꯤꯆꯦꯗꯨꯅ ꯃꯇꯦꯡꯒ ꯇꯧꯕꯤꯗꯅꯒ ꯇꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯆꯥ ꯀꯟꯊꯩꯑꯦꯕꯀꯣ ꯅꯣꯡꯁꯨ ꯇꯥꯔ ꯂꯩ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯅ ꯆꯥ ꯊꯛꯁꯦꯅ ꯆꯥ ꯊꯛꯑꯦ ꯑꯗꯨꯒ ꯑꯩ ꯂꯤꯠꯂꯤꯕ ꯀꯨꯔꯇꯤ ꯑꯁꯤꯅ ꯏꯃꯥꯟꯅꯕꯤ ꯇꯅꯨꯅ ꯄꯤꯔꯛꯄꯅꯤ ꯑꯩ ꯁꯤꯕꯨ ꯂꯤꯠꯂꯒ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯦ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛꯀ ꯆꯥꯛ ꯊꯣꯡꯉꯒ ꯑꯃꯨꯛ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯃꯥꯗ ꯃꯆꯥꯗꯣ ꯉꯝꯗꯕꯅꯤ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯦ ꯃꯥꯅ ꯊꯣꯡꯗꯣꯏ ꯇꯧꯔꯤ ꯑꯗꯣ ꯑꯩꯅ ꯆꯥꯗꯅ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯃꯌꯥꯝ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯉꯦ ꯆꯥꯛ ꯀꯟꯅ ꯊꯣꯡꯉꯦꯕꯀꯣ ꯑꯂꯨ ꯉꯧꯔꯤ ꯑꯗꯩ ꯑꯃꯅ ꯁꯣꯝꯗ ꯍꯋꯥꯏ ꯊꯣꯡꯅ ꯂꯣꯏꯔꯦ ꯑꯗꯩ ꯑꯃꯅ ꯏꯔꯣꯜꯂꯅꯤ ꯑꯂꯨ ꯉꯧꯔꯦ ꯅꯨꯄꯥꯅ ꯉꯥꯒ ꯂꯩ ꯂꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯅ ꯉꯥꯗꯣ ꯊꯣꯡꯗ꯭ꯔꯦ ꯑꯗꯣ ꯍꯋꯥꯏꯒ ꯏꯔꯣꯜꯂꯒ ꯑꯃꯨꯛ ꯑꯉꯧꯕ ꯇꯧꯁꯜꯂꯦꯕꯀꯣ ꯑꯂꯨ ꯉꯧꯁꯜꯂꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏ ꯊꯣꯡꯉꯒꯦ ꯍꯥꯏꯅ ꯑꯩꯅ ꯉꯥꯁꯦ ꯊꯣꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯒꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈꯔꯦ ꯍꯥꯏꯅ ꯌꯦꯡꯉꯨꯔꯗꯤꯗꯨ ꯅꯅꯥꯎ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯅꯪꯅ ꯃꯕꯣꯛꯀꯤ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯔꯒ ꯑꯃꯅ ꯃꯄꯨꯒꯤ ꯃꯣꯕꯥꯏꯜ ꯑꯃꯅ ꯁꯦ ꯏꯅꯥꯎꯅꯨꯄꯤ ꯃꯆꯥꯅꯨꯄꯤꯅꯤ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯒ ꯑꯝꯇ ꯇꯧꯊꯣꯔꯛꯎꯅꯦ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ 3 ꯀꯥꯗꯣꯏꯕ ꯔꯤꯖꯜ ꯊꯣꯛꯑꯕꯣ ꯑꯗꯨꯗꯤ 3 ꯀꯥꯔꯦꯅ ꯅꯠꯇ꯭ꯔꯥ ꯅꯪ ꯔꯣꯜ ꯅꯝꯕꯔ ꯀꯌꯥꯅꯣ 8 ꯅꯪ ꯏꯁꯩꯒ ꯑꯝꯇ ꯁꯛꯇꯧꯔꯣꯅ ꯀꯩꯒꯤ ꯅꯪ ꯗꯥꯟꯁ ꯑꯝꯇ ꯇꯧꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯀꯩꯒꯤ ꯖꯤꯡꯉ ꯉꯥꯡꯉꯧꯅꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣꯕ ꯍꯥ ꯏꯀꯥꯏꯔꯤꯔꯣ ꯍꯥ ꯍꯣꯔꯦꯟ ꯅꯪ ꯗ꯭ꯔꯦꯁꯀꯗꯣ ꯐꯖꯕ ꯁꯦꯠꯂꯣ ꯃꯟꯗꯧ ꯏꯁꯩ ꯊꯥꯕꯤꯔꯒꯦ ꯑꯗꯣ ꯅꯪ ꯖꯒꯣꯏ ꯑꯝꯇ ꯁꯥꯎꯗꯅ ꯌꯥꯗ꯭ꯔꯣ ꯏꯀꯥꯏꯀꯣ ꯅꯪ ꯔꯤꯜꯁꯀ ꯕꯅꯥꯏꯗꯨꯗꯤ ꯍꯧꯖꯤꯛ ꯁꯦꯝꯃꯔꯣꯏ ꯀꯩꯒꯤ ꯀ꯭ꯂꯥꯁ 3 ꯀꯥꯔꯒ ꯃꯌꯥꯝ ꯑꯉꯥꯡ ꯑꯅꯤꯁꯤ ꯆꯥꯔꯤ ꯍꯧꯔꯣ ꯍꯧꯏ ꯕꯣꯏꯗ ꯂꯥꯛꯄꯁꯦ ꯅꯨꯡ ꯍꯔꯥꯎꯔꯕ ꯍꯔꯥꯎꯔꯦ ꯀꯩꯒꯤ ꯅꯪ ꯀꯩꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯕꯣꯏꯗ ꯂꯥꯛꯄꯁꯦ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯅ ꯈꯪꯗ꯭ꯔꯕ ꯅꯨꯗꯤ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯂꯣꯏꯔꯤꯕ ꯅꯅꯥꯎꯁꯨꯔꯣ ꯆꯥꯔꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯟꯗꯥꯒꯤ ꯙꯨꯞ ꯊꯥ ꯈꯣꯠꯇꯅ ꯂꯣꯏꯔꯦꯕꯀꯣ ꯑꯩ ꯉꯁꯥꯏ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯑꯗꯨꯝ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯙꯨꯞ ꯊꯥ ꯈꯣꯠꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯟꯗꯥꯒꯤ ꯆꯥ ꯊꯛꯀꯦ ꯇꯧꯔꯤ ꯄꯄꯥꯅꯁꯨ ꯑꯊꯨꯝ ꯑꯍꯥꯎꯕ ꯂꯩꯔꯛꯏ ꯏꯄꯥꯅ ꯑꯃꯨꯛ ꯁꯤꯡꯒ꯭ꯔꯥ ꯀꯩꯀꯥ ꯂꯩꯔꯛꯏ ꯃꯌꯥꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯩ ꯇꯝꯖꯒꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ
ꯑꯩꯅ ꯁꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯁꯤꯒ ꯃꯌꯥꯝꯗ ꯑꯈꯪꯕꯅꯗꯤ ꯁꯨꯝ ꯈꯪꯉꯝꯃꯅꯤꯀꯣ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯉꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯁꯤꯒꯤ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞꯁꯦ ꯃꯌꯥꯝꯅ ꯄꯤꯕꯤꯕꯅꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦꯕꯀꯣ ꯑꯩ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯄꯣꯠꯇꯣ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯒꯦꯕꯀꯣ ꯉꯁꯤ ꯃꯈꯥ ꯇꯥꯅꯀꯣ ꯃꯌꯥꯝ ꯆꯥꯅꯕꯒꯤ ꯁꯨꯃꯥꯏꯅ ꯁꯟꯗꯥꯒꯤ ꯄꯄꯥꯛ ꯁꯤꯅ ꯄꯄꯥ ꯂꯩꯔꯛꯏꯅꯦꯕꯀꯣ ꯏꯄꯥꯅꯁꯨ ꯂꯩꯔꯛꯑꯦ ꯁꯤꯒ ꯂꯩꯔꯦ ꯆꯥ ꯂꯣꯜꯂꯤꯀꯟ ꯏꯆꯥꯅꯨꯄꯤꯅ ꯆꯥ ꯂꯣꯟꯕꯤꯔꯤ ꯌꯥꯝ ꯁꯣꯝꯗ ꯌꯦꯡꯉꯨ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯍꯥꯏꯅ ꯑꯩ ꯈꯪꯗꯕ ꯄꯣꯠ ꯈꯔ ꯃꯉꯣꯟꯗ ꯇꯧꯍꯟꯒꯦꯅ ꯏꯅꯥꯎꯄꯥꯁꯦ ꯀꯧꯕꯅꯦꯕ ꯃꯌꯥꯝ ꯆꯥꯕꯗ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯣ ꯁꯪꯒꯣꯝ ꯊꯛꯇ꯭ꯔꯣ ꯒꯦꯁ ꯀꯥꯈꯠꯂꯦ ꯍꯣꯏ ꯂꯩ ꯁꯥꯇꯥꯏ ꯆꯥꯅꯤꯡꯉ ꯍꯣꯏ ꯊꯝꯃꯒꯦ ꯁꯤ ꯂꯧꯔꯣ ꯁꯤ ꯂꯧꯔꯣ ꯆꯥꯃꯤꯟꯅꯔꯁꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯕꯣꯛꯁꯤꯡ ꯇꯧꯖꯔꯒꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡ ꯍꯥꯏꯗꯣ ꯌꯥꯔꯗ꯭ꯔꯣ ꯑꯇꯩ ꯑꯃꯨꯛꯈꯛ ꯍꯥꯡꯈꯤꯗ꯭ꯔꯣ ꯈꯪꯗꯦ ꯂꯩꯔꯤꯕꯣ ꯂꯩ ꯑꯅꯤꯈꯛꯀ ꯂꯩ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯪꯅꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯑꯦꯕ ꯃꯥꯒ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯁꯉꯥꯛꯄꯝꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯃꯥꯏ ꯚꯤꯗꯤꯑꯣꯗ ꯎꯈꯔꯦ ꯃꯥꯁꯨ ꯈꯪꯗꯦ ꯑꯩ ꯋꯥꯍꯦꯡꯕꯝꯅꯦ ꯍꯥꯏꯅ ꯂꯥꯁꯇ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯗꯣꯔꯦꯟꯗꯣꯔꯣꯗꯅ ꯑꯩꯅ ꯈꯪꯗꯕꯗꯣ ꯃꯥꯅ ꯁꯦꯝꯕꯤ ꯈꯣꯠꯄꯤꯗꯅ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯁꯦꯝꯕꯤꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯗꯣ ꯃꯌꯥꯝꯁꯦ ꯒꯨꯒꯜ ꯑꯦꯛꯁꯆꯦꯟꯖꯇꯒꯤ ꯑꯩ ꯄꯤꯟꯗꯣ ꯂꯥꯛꯑꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤꯀꯣ ꯑꯁꯤꯒꯤ ꯄꯤꯟꯁꯦ ꯂꯥꯛꯏꯁꯦ ꯃꯌꯥꯝꯅ ꯃꯇꯨꯡ ꯇꯥꯕꯐꯥꯎꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯣꯀꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤꯅꯤꯀꯣ ꯑꯩꯅ ꯁꯤ ꯒꯨꯒꯜꯒꯤ ꯑꯦꯛꯁꯦꯁꯀꯤ ꯁꯤ ꯄꯤꯟꯁꯦ ꯂꯥꯛꯄ ꯉꯝꯖꯔꯤꯁꯦ ꯃꯌꯥꯝ ꯃꯇꯨꯡ ꯇꯥꯕꯁꯨ ꯑꯁꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯩ ꯑꯩ ꯉꯁꯤ ꯒꯨꯒꯜ ꯄꯤꯟꯁꯦ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯇꯥꯕꯁꯨ ꯃꯌꯥꯝꯅ ꯑꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯑꯁꯤꯅ ꯅꯨꯡꯗꯥꯡꯒꯤ ꯏꯟꯖꯥꯡꯅꯦꯕꯀꯣ ꯉꯥ ꯊꯣꯡꯉꯦ ꯑꯃ ꯆꯝꯊꯣꯡ ꯑꯃ ꯇꯧꯔ ꯑꯇꯩ ꯃꯊꯦꯜꯒ ꯇꯧꯕꯤꯗ꯭ꯔꯦ ꯒꯨꯒꯜ ꯄꯤꯟꯅꯦ ꯂꯥꯛꯄꯒꯤ ꯌꯥꯝ ꯍꯔꯥꯎꯃꯟꯒꯤꯅꯀꯣ ꯑꯩ ꯁꯤꯈꯛ ꯃꯊꯦꯜ ꯈꯔ ꯇꯧꯔꯒ ꯄꯥꯎꯗ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯃꯤꯟꯅꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯦ ꯉꯁꯤ ꯅꯤꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ